ꯊꯝꯖꯔꯦ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ स्कूल फगलन से आइबे मिसलमा ngasi चीफ मिनिस्टर एंड बिरेने युमनम हुइद्रोंदा हौदोखरे केंद्र हमफुदा मॉडल स्कूल अममम थमगदौरी चीफ मिनिस्टर ना हायरगा सिटीजनशिप अमेंडमेंट बिल सेंदोकदब नते असेंबली मिफल पांगथोलगा वारेफ लौदुना थेंगनाबन सुमगनि हायना जेसीआरपीएस के कन्वेनर युनामसा दिलीप कुमार ना फोंदोखरे अमसुंग इमोइनो इरा थौनी थौरम अफम क्यादा पाक सेना पांगथोकनख्रे As the beginning, Manipur Palming, Tabi Singh, Taramnoxolo in a box, stand on a pizza. School Fogalan Siaba Missal Mangasi, Safe Minister and Birena, Yunam Hudrom the Hudokre, Tarmaduda, Safe Minister and Birena, Missenasig Makada Kendra Home Fuda, Model School Amam Hangani, School Singaduda, Pre Nursery the Gehorga, Class 10, 12 Fawa, Mairu Singh, Maitam the Kudong South Fangani. Kendrugi MLNA Chairman Oiduna High School Singadugi Sango Sagat Pamadi School Tabak Torum Sing Committee Semno Yang Singani Model School Singasida Yamdrabada Ozaman say Ohumdi School Duda Laiduna Mairu Simutapi Tambigani Atubo Matamda Linker Kadurba Model School Sing Aduge Blueprint Nama Samlagani Matanga Sanaba Mong the School Singasida School Infrastructure Sing Sangolagni Haina Fondokre Manamakatana Fondokivada Lenga Sina School Fagalansi Haiba Misalama Pakal Ilibasi Manipuri Labor Swatarabi Imung Singe Masa Masu Singna Mayima Sing Tamatamda Kahena Sel Sangmana Larba Imung Sing Pibam Fagat Hanba Ngamdabagi Maramama Oibana Lenga Missanasi Pakalapani Missanasina Larba Imung Mahiru Sing Kanaba Piragani Miamnasu Lenga Pakal Liba Tabaktorum Sing Sida Putin Toward Piu Haina Fondoke Hauzaki Matamda Leba Masakot and Yahabadi Taxi Kasi Amadi Lamsa Hazard Fabamatai Hake generation sigi makada la ibasing cha ina sum ubuda aina landra khang deko taxi ka si yaw da samaj ama dong nei khoi kenom lakre matam amada angang amana ahal amada nang na haiba kanda masi angang jiun he masi ahan ji da nang hai ne nang lale hayu gaina lairam bai khoi gi sanna bi culture hujing mangi bodong na tawre bai khoi Taxi kasi pura yauruk terabagi sama sama dong lakre. Aduna ikoi ke society je ke daure drugs ba mama tongning ba tauba gari thor picnic tama hek an society si mo ngam da salakre. Aduna ning asai ai marup syam. Society discipline yaw da society na kai dau ida sakot pangamoy. Taxi kasi lamsat bevar fazana later ba society mana Sakot pang ngani aduga pitsibi ka tay laiba ka compete taw gani asi sungoi oiroi da buwan discipline taxi ka si migi tomibal minung si sige mayam se pulaga taw da aduna haide be factor anium se masidagi ekoi no ekoi gi laiba school sing ge samko tabu yaro aduna honorable minister education ga mamang dagi hograbni mamang sahi dagi ekoi Amaramda Handak Citizenship Amendment Bill Gimatanga Lenga Sin Subsab Philip Locre, Miam Suleva Sibu Kansi Herbadi Isha Shatagi Horse, Mitop the Lam Yondaba, Masakang Music in the Barasandaba, Leka the Liver Club, Mera Pai Medi, Tongan Organization Singna, Aine Yadabum Onda, Mitop Sanglopa Sing, Timinasian from Loke. Levak Kanba Zati Kanba Idam Num Kanba, I quit the Howe Zagaza Levi Club Sing. Mai Pangbiro, Mid Pangbiro, civil societies in Mid Pangbiro, Imai Bills in Mid Pangbiro. Ayagilam the Kanakana Mito Blaki and Biro. Ayagilam the Aina Yadaba Mitop Kanakana Legi and Biraga, Lam Labra, Lamama Yoli, covered Lam Yoli is paring Denga Hapokane. Canada Yolino Canana Lady in the Sekanam T. Some the Equi Shockware, Equi Identity Academy and Palau Laune. Tabakra Horse Quay Tabakra de Quay Horse, Quay Mang, Hidor and a key about Dumbazati, even is a IA. Mayam the filter with the Kuju filter away. Though Sidai the Kanjaraga de Sarkarnanga Moy Sarkar Kata the Tadokono. Ayagi Isagi labor in cold to the Hobiro. Ayagi Isagi labor Labuk to the Hobiro. Adu the Quedum Kale. Nata na aina dum yon gani sa iragadi kanbanga moy
Manipur lenga ki education department sinduna wangoi kendru gi manung sen yunam huidrong government high school gi ground pangtho ke betor maduda minister MLA deputy speaker amadi mari lenaba official kana serga ki tharonga mari lenana health minister L Jent Kumar na hai ki beda landamasi angang singbo tungge phaba yumbiral amamam ohena bagi dama ekhoi punna todang lobina batangai fade angang singbo phaba yumbiral amamam ohena ba hona beda chief minister amadi MLA khaktan ngamloi ekhoi punna amatoin hona min basangi hai ki Ganatan terpelibang ni mibi kunai ni pun himin naga dong ni haibat targedi kwai chabu authority si kai no haibat targedi mase prajana kwai chabu authority ni angang lai kau angang uniform thar inga paisa do ma angang sing da phangan dana mo ni long ni khalak ba kan da karam ba kan da school education phagado ino sini si phawuda chief minister mana education minister mana school macha ma da kum ga saman aso ba gathering ma to pham ba am to yaudri kadoi phamino it is nothing but a silent message तुम बसे तुमन रे तो तुमन लमने बसे याद औता होगा लगे लमचिन चेन बाहु सिगा हाइबगी खुद पारे के चिंकत के जला इने वांगोय था चीफ मिनिस्टर Education Minister T.S. Radhesamna government school ge oja singna masabu apho school da thana na honari ngaida masana oja oriba school gi mahiru singbuna mirai bi thaba asi toklasi masa masu singbu mama mapa singna boarding da thamjinduna mama mapa amadi masa sing marakta nungsina bagi mari handharakliba si khangmin na ba mathau tare haike aina sahi yakhai mama tamgyo khando adu design mu home ga leramba aho boy school ai kone tamako school ado dum leramba atai de lo ina home grade school le di home amdo adu honorable cm na angang sing phan ge school phan da ya de school ke wa pa yeng do ne masi project ma local pi dana masi school ke ama sembola ni Chief Minister na hariga Citizenship Amendment Bill semdo kadbanate Assembly mi pham pangtholaga waref lawduna thengnabana sungani haina JCLPS ke convener Yumnam Sadili Kumar na ngasi Manipur Press Club ta pangthopa Citizenship Amendment Bill gi matangda khanaba mi pham da haikre Advocate ke asu sarugadu no pangthoke mi pham da Dilip Kumar na makatana haikibada Citizenship Amendment Bill se namduna chatna na ba honarak lobasu miam ge kholaw Kayam jamna kalli haibadu JCLPS na subsan utkani ngasigi mifam na firef ama lawduna mari leiniba singda khangangani haiki sing hanadagi hona mamangidagi hona yelong sing mutkragani haibagi akiba ledana akan ba iho kaya ama JCLPS na changchan jarai basigi mayokta handakta January nipa na pass tau kriba bill asina amuk hena akan macai theng am soidan pirakani haibasi khoi gi punamaki oiba ta wakhalda amjung khoi punamangna khanna na bada masigi wafam asi lairabanina Manipur State Assembly gi yamna emergency athuba mi phamama kauraga hairiba assembly sitting aduda akan ba wareb laura kan hairiba wareb adu puraga Delhi da pisan gadabani aduga Delhi gi lairiba union government asina lok sabha na pass tau ko ba bill asi da amasung Raya Sabha da ngairiba sigma bill asigi manungda kari tawba yabage haibado akan mamong da taknagadabani haibase Manipur miyang yapamani ngasi nomi goigba academic discuss duna bill si setna naba sungya yaroi haina lemna kre bill si ga mari lena assembly ge thuba mi phama makauduna bill si setna ba sungya yaroi haibagi akan ba waref lawnaba Manipur government taksin ba bill si yaning da bagi akan ba iho JCLPS ke lising makada Manipur miyam ga loinana hena kan sangsin ba amasung Manipur people bills India ge president dagi SN athu matamda bibina ba taksin ba haina su waref lokre January kunda Manipur pumbada Citizenship Amendment Bill gi mayokta wakat mi pampamaga loinana makal makha kaya gi khongjang mahiroi singna sangsalagani hari kaisambata leiba SSUM gi office ta Manipur Students Association Delhi All Meitei Pangal Students Union of Manipur Reformist Students Front amadi All Manipur Muslim Students Organization na punna pangthokiba pawgi mifam amada Masat ki Vice President Furkan Makmayumna Citizenship Amendment Bill Rajya Sabha da pass tawdanaba Manipur da leiba political parties singna hona haninge mahiroi love manga asna bill asi yanin ro phongdopaga loinina UN na piba right po na theiduna center na Manipur bo hantani yengbu yaningde January kanda pangthokadurba wakat mifam asida civil society organization amadi miyamna sogapi haiki
Citizenship Amendment Bill Senaba Yaroi India Government ki Divide and Rule Yaning de Bill se North East ki sesing da Sanhanbi Yaroi Haiba Khongjang da ngase New Second Leba Travel Market da Imphal East United Club Organization Senduna Tuan ba Proof Sing Yobo Wakan Mipama Sedakre United Club Organization ki General Secretary KS Orendro na Fungdoropada Bill se Mayakta Organizations asina Khongjang kya Lieutenant Sangsin Kigani Bill se Tubo Matamda Bharat Lengak na withdraw Togadam Hana Fungdoke बिल मणिपुर चलाए यारो राज्य सभा पास तौदनब होनबीगदबनी हाइबना चिंबा मैम की खोंजंग से चप मानब खोलाव होना अखोई लाउमिनगनी मैम पुनमकना अमतो होना सरुक यामिनसी पुनमकना अमतो होइबा खोंजंग असिदा सरुक यामिनबग लोइना चप मानना लेमिनसी हाइबा वफमसे मैम की पुनमकता थमजरे All Assam Manipuri Youth Association Silchar Assam Lerba Manipuri Meitei Singe Political Autonomy PU Haina Silchar Ge Boalizur Dagi DC Office Silchar Fawa Khongsa Namasatuna Poinahum Yoba Memorandum Ama DC Kutanga Assam Chief Minister Sarvananda Sonowalda Khusinakre Assam Lerba Manipuri Sing Mamangai Digi Lerba Yellow Mini Hausi Assam da Manipuri Lak Turuklom Lerbasu Miangi Mihut Ama Fawa Putopa Ngamdabana Awaba Kamur Mayoknari Situation asina handak Lok Sabha pass taukiba Citizenship Amendment Bill yaning de Assam ge yellow furup taruk OBC dagi ST category da pigadoriba asida Manipuri Meitei sing yohon gadabani haina memorandum aduda palle Thasi tang kuntra mathoi dagi haugadoriba parliament ke budget mifamda Citizenship Amendment Bill Rajya Sabha da pass taunaba honarpada Congress na pass taudanaba akal mawang khongjang sangsalagni haina MP Dr. T Maina na phangdokre ngasi konthojum kendrugi manungda leba konthojum Lairambi lekaida MP Local Area Development Fund gi nongna saba konthojum Lairambi Development Association gi godown amadi office sangabagi thoromda phangdokimani ngasi thoromdu da hanigi ex MLA के शरद जिला परिषद मेंबर थिंगुजम नीलमणि हानगी जिला परिषद मेंबर सामोम नबकुमार अमदी कोंथौजम GP की प्रधान हैसनाम मनीसनान मथंग सिना प्रेसिडेंट गेस्ट ऑफ ऑनर सिंह ओके तरमदुदा चीफ गेस्ट ओकेबा डॉक्टर थोसो मैनना मकाताना फोंदोखिबदा माकी लोकल एरिया डेवलपमेंट फंड गी टोन टोन मफम कयादा मियांगोइबा थबक कया पाइखतुना लाकली मकाताना सु पाइखतखिगनी हंदक लोक सभा पास तौकिबा सिटीजनशिप अमेंडमेंट बिल से ngarang BJP की लुसिंगबा अमा ओरिबा राम माधवना राज्य सभा दा बिल असे पास तौनबा होनरगनी हाइना फोंदोखिबा वाफम अदुना नॉर्थ ईस्ट लेरिबा मियाम सिगी खोलावमदि वाकत की मायोक्तनी हाइना फोंदोखे Mana kita sentuh indigenous people gi jaga selain indigenous people gi film solo ya haba macam apa hapaga ya orang recommend teropuni. Ada macam ni ya mana te malam di kanmeng amoy. Asmai tu benar lagi ngai sida hendak si ada foto mo yang kena ba. Ekoi ya raga di select committee ma tamukat hada view khana view. Hai besi ki tabi da badagi ekoi si bilji khana ba masung pass abu si ekoi ya udana boycott orang dah teropuni. Ada adi stand lagi je hujik. Lok Sabha na pass taukiba Citizenship Amendment Bill Constitution के आर्टिकल तरामरी सोकपा moral अमसुंग cultural ethics यावदबनी हाइना All India Tanzim e Insaf Manipur State Council na फंगदोरले democracy setpa leba amada religion the best of bill ma pass toba haibasi constitution gi mayuktani bill asina maroina awangnopol amngi culture amadi identity muthat hanbagi maramama ohle lufasina bill sing mayukta matam pomgi oina lepkani inamda masi mian cha singdagi kaloksi harabadi bill sigi mayukta ekoi punna lepam thoi hari Imoinu irat thoni thorom mafum kada pak sana pangthok na krep singzamai wangma torban khetru lekai LP school ground da imoinu imagi irat thoni thorom angan bayuk tagi hongna pangthoki irat thoni singamari lena sililang sing mai kedi wafum ka thamlukle na kanglon da simut ki gadoba ama oirak pasita khoina ningsing boina tungda khoriba jai chuching chalhongna ba khanghongna ba khoi thoni je thi ya chana tokjaba kanoni Ka kanglei rol Steve Singh tam sanamahi thogol love ithai punam singh nasu imoinu irat thonibi thorom pangthokre tharomadu da Salai Holding Private Limited ke chairman amasung managing director Naramam Samarjit amadi love kimyo kana sarwaki lising ni taramapal gi calendar amadi diary sing su yentokhe ithai punam singbu kupna yengsinduna thambagi damakta thagi oina lupa lising manga pirgani ahanbagi oina senfam khusinake Naramam Samarjitna mafam asi paipu singi lifeam oibana sangwat sagatpa asida puksel chawba kanagumba sangwat ningba leirabasu sangwat pibi yai miam punamakini haike
ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯨꯡꯗ ꯊꯤꯗꯨꯅ ꯂꯥꯛꯀꯗꯕ ꯃꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯝꯗꯝꯁꯤꯒꯤ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯒ꯭ꯌꯥꯅꯦꯁꯣꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯥꯡꯖꯕꯅꯤ नाट की सनबी अमदी मई लेटें क्या गलोइना लीग ऑफ कैलोपेट्रेट्स वांखै निंगतेम पुखरी मपालना नेफुनिथु यरक सुबा इमोइनो फेस्टिवल पांथोखरे अयो अंगन बदगी होना पेना याकाई रोल सक्तुना कंगलादगी मई लोबा अथेनपोट काबा इमोइनो की खुबम मैराकतुना हौदोखी कमिटी की सेक्रेटरी ओरंबा ए हेमचंद्रना इमोइनो इमाबु चुमना खकी इराट पन्नते मैदे फ्रोकी यामना मरुइबा लाइरंबी अमा ओइबना Mui bai khoi na ima bola tuna sahunga hongba khunjau leichau na ba festival asi pangthokpani haike Sugunu Makhalakai community hall su ima imoinu irat thogal luf sugunu na thorom pangthoke numidangi matamda sugunu kaithal ga koibda mai thanke Moirang apunba maitei love Kumams Youth Development Committee na su imoinu irat thoni thorom pangthoke Moirang INA complex manung da leiba Moirang kangla amadi Moirang kaithel lairambida maira amadi athen port katuna thoniki INA complex ka khoibda maira thanki More maitei lai thawal lup na su imoinu image irat thoni thorom pangthoke maitei sanglal da pangthoke ba tholomadu da imoinu image mafam da insang napi haira kungi ano apet katuna sahong wahong noba nizaki numidangi matam da maitei lekai mangage yumthong kuding sangduna nungai phaba marang kaina na ba thoniki Singu nongpok ningtho nongpok panthoibi lining call kongpal kheti lekai na su ima imoinu Irat pagi thorom pangthoki miyamna imagi mafamda haikal laikal tamduna sahong ahong naba thoniki Imoinu irat thoni thoromga mari lenena mafam kayada ngasi numidang maigi leiteng thanaki Maruina ningthem purki mapal singjamai amadi yunam laikai na singmam mafam singda nat koiba thorom kya su pangthoki miyamna mai amadi thorom sing yengba laknaki Langilan bi oribi imoinu imagi numilase speaker wai kemsana ya pauzil perak pagalona lamdama sida nungai ya paba wata padaba imoinu imana bibiba oresno hari Amaromda imoinu numit kamari lena andro kendri MLA su oriba forest minister TS Sam Kumana Manipur gi miamda ya pauzil perak le numilasena lakpada Manipur da sahunga hongba wata padaba nungai ya paba lamdama oresno hari Zelianong Spurki Gangai Torna Lakpada Manipur gi Safe Minister and Birena Manipur Mia Maruina Zelianong is still in house in the Yapauzil Pirli Festival lesson status the Ledba Purukudi Mark Masilmana Oibigi Mari Cecil and Ruloina Aikogi Kuna Sida Tandu Letaba Nungayapa Orisno Hari Zelianong Fruki Gangai Torna Lakpada Manipur Legislative Assembly Speaker Y Kamsana Manipur Miam the Maruina Zelianong is still in house in the Yapauzil Piri Festival lesson Lamlamasida Tandu Letaba Nushisana Propos no Hari Rajya Sabha MP ke Babanandan su Gangai Kumaina Lakpada Manipur Mia Maruina Zelianong is still in house in the Yapauzil Pirli Kumayasina Lakpa Iruina Awanba Tandu Letaba Nungshisana Madi Singtam Tong Manaba Saukat Minaba Iram Damama Propos no Hari MPCC President Tian Haukip Nasu Gangai na Lakpada Manipur Mia the Yapauzil Piri Laura Kumayasina Lamdamasida Saukatpa Amagamaga Nungsinaba Kenaba Letaba Nungaiba Lamdamama Mapumana Pibu Oresano Hari Hanagi Deputy Safe Minister Gakangam so Gangai na Lakpada Yapauzil Piri Kumayasina Lamdamasida Saukatpagi Lambida Kumang Sauksinba Tandu Letaba Sahong Ahongba Panba Nungayai Faba Kumayasina Proportion Hari Manipur People's Democratic Front Pathway Kendra Development Council na su Kabui Proki Gangai na Lakpada Kabui Sil Inaw Singda Yapauzil Piri Kumayasina Nungay Paba Sakurpa Watapada Proportion Hari International Peace and Social Advancement Ipsana su Gangai Yapauzil Landamasigi Kabui Sil Inaw Singda People Luina Kumayasina Yaifava Nungay Proportion Hari Gangai Kumaina Lakpada Thamayabang Kendri Manung Leba Major Kulda Kendri MLA Jogisana Al Urba Singda Kambalamadi Sanatak Napolum Sing and Tokre Tarmadu the MLA Jogisana Kumayasana Lakpada Kabui Jati Singasi Hanagi Hana Sakor Pamadi Nungayapa Orsano Haike
ꯂꯩꯔꯝꯕ ꯊꯥꯛꯇꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯉꯁꯤꯒ ꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯍꯥꯛꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ State level Gangai Celebration Committee Manipurna Gangai Kumai asi dharmagi lining la salga loinena January tang tara mapaldagi kunmari fawa chayolo masukna pangthokadurba sida club organization singna ban block amadi general strength singba tobidanaba arfil torli Republic Day gi mangoi nena police na mafam kaya da akan ba moong da section thorang lokhalakli ngasisu police na major kolgi akoi mafam sing amadi hotel nongin da thibo mugi thawk chetakre non manipuri yauna myoi kya amount to oina verification setakhi ningthina saktak se yarom da myoi mapal makhatana verification gidamakta city police station da sinakre Minor Mahiroi Amada sexual assault tawi highway charge da film producer Dinesh Dongbram Imphal West Women Police na fare hari ma ngasi ayuk farba matung duty magistrate Imphal West da puthok upa matung police remand loktakre Dinesh Dongbram sei hompu apopa lekhidraba bira morang khunau dagi langol game village dive a 37 11 hari Amjugi hana president oramba singzamai wangma khetri lekai da leiba eke sanatongi mafam da ikai kunubo utpagi tormama ngasi Manipur Press Club da All Manipur Working Journalists Union na sinun pangthokre Amjugi president Bojendra Ningombana lusingnu lekhidrabi photo da laikatuna amadi minute ani tumina leptuna awawa phongdokre lekhidraba senior journalist asina toromba tabak thorom singbu nahuna ningsingki president Bojendra Ningombana lekhidraba journalist asi masagi ethics khangna mathau toromba amadi paumi singi yaipa tharangi damakta aso thodang loromba mioine mana lekhidraba si paumi singi mensim ngamlaroi da awat pa ma oyorogni haiki mahakna ngasi aikogi pension scheme hana oksi aikoi paumi punamakna khudong chaba phangnariba amasung phanggadoriba asigi thorang asisu mahakki lamjing makhada tawbiramani loinana mahaksi matam sangna aikogi ihau haiba paksi adugisu editor obiramani adumai tawna aikoi punamakpu lamjing lamtaktuna achumba afaba aranba yaudaba adumba journalism amagi lambida purakna khonabata yamna karihani lamjing lam takpikiba baktak ya pibikiba adumba yamba amani Veteran journalist AK Sanaton Lekhiruda Manipur gi Chief Minister and Birenasu awa phongdokre Sanaton ihogi editor oirambaga loinana amjugi su president oirami paumi ama oirambagi matakta ma political amasung social activist amasuni ma ki aroiba miko fawa media fraternity gi namakta Shoktaba naidana honarungke mana lekhidaba sina state asigi amasung media fraternity gi tanglaba social worker amasung journalist ama mangjare maki imung manungi awabada sarugabaga loina maki thawaina ingna singna mapugi lekolla leba oresnu hairi MPP gi General Secretary amadi Advisor Oramba AK Sanatona lekhidabada Manipur People's Party na awa phongdokre party gi President O Jugindrona Thoromapu oigduna party gi mai loisangda firal tangkhai singthaduna minute ani tumina leptuna lekhidabagi thawaina ingna sikna lerunaba thoniki hauze makata ba pauke mum laktang eta tenba brem thongmanse W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Jingmairong da leba City Hospital and Research Center da dental department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bizari center asida chada yangkai subsidized rate makhal khudimak ki oiba ngasi ngasibak lengsin biraktuna yagi nungaitaba khudimak tanabiu amadi laing thopiu The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School.
Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Patsoibi Housing Finance Company Limited amadi masigi subsidiary companies singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na baning sing jare Patsoibi Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Angang singbu smart oina mari makhong chumna parents singa anak pa mari ga loina na bukachari ba live school gari gi pre nursery dige class 10 fawgi anowa admission hojare school asina angang singbu oja singna kupna electronics ki mateng loduna takpi tambi betana tana angang singi mayum mayum da chatuna matam gi e pau phawna duna angang singbu afaba maru changmagi amamam ohen da ba yadi haiduna khona jari ba live school ni admission to biduna yengbiu nupa amasung nupi ki boarding ki khudung chaba pijari akak naba sit khara khaktani. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitri. Langsin Biraksi. Sagolban Moirang Lerak Machinda Laiba, Mother's Care General Hospital and Research Center da Dental Department na ahalamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bijeri. Center asida chada yangkai subsidized rate makhal khudimaki oiba ngasi ngasibak Langsin Biraktuna yagi nungaitaba khudimak tanabiu amadi layang thopiu. Break matungda taramong seri makatapa pausing Fairu animaki hang sithaki badagi anoba hang amamuk haplaga siza hospital na ahanboy na layang badagi nupi ama normal oina sapangaman kre wangwo halof makalakai dagi amom ombe layhaw sei humbutaruki fairu animak sahi manga taruk lom dagi soksilaktuna satpa ngamlom dabadu Sijada hip replacements operations tawduna satpangam kibani Siza hospital da pangthopa pawgi mifam amada lehawna sahi kya satpa ngamlamdaba adu hospital sta selisang sanghandana phanbada nungaiba phongdoke Dr. PS Iboyamana Phairu animaki hang sijilakpadagi nauna haptuna mapung phana satpangamba si atangba amadi oi masi myam gidamukta makhatana honakhigani haike Medical Superintendent Dr. Jugindrona Sizina Health Tourism da hena kumang soksinaba honari Phairu animak operation tawduna phanba si hospital sigi ahan boy bigal loinana sauna mai pakpa mani haike Mitei bu India ki Constitution ki Scheduled Tribe list chalanabagi matangda Scheduled Tribe Demand Committee ngasi Chief Minister unaduna wari sanakre Chief Minister ga wari sanarkiba masigi matangda Demand Committee gi hayang mipama mapang thokloba matungda kari khongthang lawgadagi haibadu lepkani hari Laraba singi damakta lengak na paikhat liba yaifa thorang sing phangba yaba mioi sing marakta phangdaba mioi yorokpadagi penadre makhoidadi sakho thorangi thabakaya si mamigi taibangomle hero master report ma Hojina lepsai mafam asi singjamai kendragi manungsana leiba Singamathak Manipur Police Road leiba Yunam Risu kauba naha amakhaki mayumdani mahakna thengnariba awaba kaya adu miyam punna khaminasi haibagi matangda ISTB gi akhanaba timamuna laksaduna risiga unajage miyam punna miyeng taminasi Aidi hana dejo dam churaga kholaga aigi ising tamnaba adagi imaju diabetes leibani maiju khara laing bangamnaba na maito thabak sudana kano to jawni aduga aigi hojik lairiba fibam jida phajana layengaga hane fibam da lairaga ima ipagi seba phajan tawduna mating pangba pamjabai damukta mayamdagi mating pambagi damukta kano tawja awaba habisi kana su pamnate mipung pudibak nungai ni hingningi naha oliba ikhlakliba tamatamgiba hawkumai lakpada nungai na legidaba naha makhna wana imungi awaba kaya si
ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯖꯔꯝꯕ ꯔꯤꯁꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯉꯁꯤꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯍꯤꯡꯂꯤ AYꯒꯤ ꯀꯥꯔꯠ ꯐꯪꯉꯒꯁꯨ ꯉꯁꯤꯕꯨ ꯑꯩ ꯆꯥꯛꯊꯨꯡ ꯐꯪꯗ꯭ꯔꯤ ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯂꯩꯇꯕ ꯑꯩꯁꯦ ꯄꯤꯕꯤꯅꯦꯗꯤ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯒ꯭ꯌꯥꯁ ꯐꯪꯖꯗ꯭ꯔꯤ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯆꯦꯡꯁꯨ ꯉꯁꯤꯐꯥꯎ ꯑꯩ ꯐꯪꯗꯦ ꯁꯔꯀꯥꯔꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯀꯔꯤꯝꯇ ꯃꯇꯦꯡ ꯐꯪꯗꯦ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯔꯣꯃꯦꯟꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯗꯥꯛꯇꯔ ꯆꯦꯀꯞ ꯆꯠꯄ ꯅꯪꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯂꯨꯄꯥ 5,000 ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯄꯥꯟꯂꯣꯝꯗ ꯑꯩꯅ ꯆꯠꯅꯤꯡꯗ ꯐꯤꯗꯤꯡ ꯆꯣꯡꯕꯁꯤ ꯎꯕꯁꯤꯗ ꯃꯥꯅ ꯂꯨꯄꯥ 50,000 ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔꯁꯨ ꯂꯧꯖꯔꯒ ꯏꯆꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯂꯣꯀꯦꯜ MLAꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯑꯩ ꯏꯆꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩ ꯃꯈꯣꯏꯅ ꯉꯁꯤꯐꯥꯎ ꯂꯥꯛꯄꯤꯗꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯂꯥꯛꯄꯤꯔꯒ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯑꯩ ꯄꯣꯛꯄꯒꯤ ꯑꯩ ꯄꯦꯟꯕ ꯑꯣꯏꯖꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯎꯖ꯭ꯋꯥꯂꯥ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯒ꯭ꯌꯥꯁ ꯐꯥꯎꯕ ꯂꯦꯝꯅ ꯄꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯃꯦꯗꯤꯌꯥꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯒꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯊꯣꯡꯕꯒꯤ ꯃꯃꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯡ ꯀꯦꯖꯤ 5 ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯕꯒꯤ ꯊꯕꯛ ꯂꯤꯁꯥꯡꯁꯤꯅ ꯆꯠꯊꯔꯛꯂꯒꯁꯨ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯁꯨ ꯐꯪꯗꯅ ꯂꯩꯔꯤ ꯏꯝꯐꯥꯜ ꯃꯌꯣꯜꯒ ꯇꯥꯏꯅꯕ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯑꯁꯤꯕꯨ ꯐꯤꯕꯝꯗ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯗꯤ ꯍꯥꯏꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯐꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯦ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯆꯣꯡꯊꯥꯝ ꯑꯕꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯎꯔꯤꯐꯝ ꯏꯟꯗ꯭ꯔ ISTV ꯅ꯭ꯌꯨꯁ ꯁꯤꯡꯉꯥꯃꯊꯛ DC Handicraft Service Center Porompatna Development Commissioner Handicraft Ministry of Textile ki mating loinena Punshi Sinta Handlooms and Handicraft Cooperative Society ki khusamnaduna handicraft ke outreach programs Hastakalas Asajok Sivir Thorom Telo Community Hall Pangtokre Thormoduda DC Handicraft Service Center Porompat ke Assistant Director Tanawjam Rajena Handicraft ke artisan singidamukta identity card sanan bamade card painabi kanabi sing matang wangang ke Lenga sina handak Manipur Liquor Provisions Amendment Bill pass tauna ba honor liba asiathu mutamda handok kadabni haina ngasi news second leba Janata Dal United Manipur State Unit ki office ta pangtho pa pamusing unaba mada Janata Dal United Manipur State Unit ki Chief General Secretary Maisnam Dorendrona Paumisina Fondokre Bill asi Manipur da sanaduna Manipur da use sunglaga mapalam da thadokani haina lenga na lokal liba se Manipur da ahum suban nupi lalama thonanwa lenga asina button tawni Manipur tholiba siang asi Manipur miyamna saba khonadabana mapalamdagi siang pusilaklaga leiringai talakta bilasi pass tawna yu sungbagi thabak chatharlabadi Manipur da saktang mathokani bilasi mayokta Manipur da leiba civil society organization sing singsilapa khongjangda Janata Dal United na susarugagni haina phongloke Juti sarkar na tamamang sarkar asuk kuy lenga loi singsina thai le khong phajana semdana chathok anirak lok nabagi khudong cha na ba adu ma sinbi basu ambago leitri hai ba phibam sida yu sungdana sarkar sina ngami habi matagum kayumba yu si sungda thadok targadi chieng tangwi gi samesa ma di soidra mayong ne habasidi masi kan ngai leitra phomni aduna sak tangwi irang aman ohum su nu pilana ma invite to buni na koina longje da ngamde masi matangda CSO singna sangjalapa khongjang punamakta matam leba khibta Janata Dal United na koina mapung phana sawat kan haiba phomji thamjage Education Minister na Imphal Valley gi Missile School singe hatch singa tanaduna saliba academic year sigi ming senbada Catholic Valley Missions School singda quota system leitaba Catholics minority traditional gi oiba fixed local area khaidokraga lemoriba sising lottery tongnabu yanakre ming senabagi recommendation jaru hari Numit Marini Satharakiba Taralak Suba Romainaga Baptist Association ki Youth Conference Lokta Project ki Zekulang da Lushinkre Tarmaduda MP Thangsu Baite Hangi Deputy Chief Minister Gakangam Sesurga ki Conference asida Assam Manipur Nagaland Bangalore Delhi yauna Myoy Lising Taramanga Romna Surga ki
Jirbangi Bidyanagarda Leba Water Treatment Plant ngasi Food and Industries Corporations of Manipur ki Vice President K. Sarkumar na yingchinkre. Plan asi Urban Infrastructure Development Schemes of Smalls and Mediums Town gi makhada lupa crore manga lakh humada taruk sangna lising ni taraga mathoidigi saba horga loisindana leibani. Khongset aduna makhata na Jirbangi Kadam Talada Leba Industrial Training Institute amadi Bamboo Shipping Plants yingchinke. Vaikhang Kamtongnau Longi Tarataruk Suba General Conference Kam Sports Meets Kankhui Kulenda Hokre Tarmuda Ukul District Passengers Service Association ge President Kayus Ranglel NPF Unit Ukul Division ge Vice President Cooperative Society ge Assistant Registrar Oramba T Mingting Mix Pinglas Industries ke Mapo Ningsung Yangs Grand Susubaki Maru Singna folk song, folk dance singba natki jago sei kya utke. Labor Department ki makada fee tunaba machines aero part 2 polling station 13 by 13 ge beneficiary kunithoida yenthokre. Danis Tata product ke jewelry showrooms ama khwathongda hangre. Tarmadu the Deputy Chief Minister Y. Joy Kumar MLA Govindas Konthosam, MLA KS Joykesan, Infalge Business Partner Rajas Film Susuraki, Company Sigi Senior Vice President Sandeep Kolarlina, Awanopol Namda, Company Sigi Showroom Taru Hanale, Infala Hangliba Showroom Ashina Tha Sigu Kun forward customer sing the offer period hike. New More Sinai Vangs Amadi Guite Vangs Moregi Silver Jubilee Thorums Kansi More High School Grounda Pangthokre Tarmaduda Sandals ADC Executive Member Amt Matthew Maring Health Travel Councils Moregi President Jinkong says Ludingna Morobi Musingina Sarwaki Iseng Nomangaluina Cultural Gay Thorum Catch Pangthoke Non-teaching Employees Welfare Association Reims na Sangsilapa Kongjang Ngasidi Handokle Hari Association gi demand sing pirigini haina authority na thajo pibudi ki Kongjang si handokno ba pref lawun hari Hoji makata na ngasigi sanal pawmu lobise Ngasi sana pauda Ball Badminton Federations of India ki makada Ball Badminton Association Kerala na yubo iduna Inart Kulamda Pangthokaduriba Kuntramari Suba Sub-Junior National Championship da Manipur ki oina saru yagaduriba nupa masa amasung nupi masa ki team da Association ki President Dr. L. Kumaramadi Vice President Taso PS L. Jugindro Loinena Association ki General Secretary T.S. Tomra Uniform Yantokre Singamaka Basketball Ground Pangthokpa Tormoda nupa ki Team Manager L. Opendro Course and Danasandra nupi ki Manager S. Pritamandri Course Rajendro Hawam Chana Sanori Singh Suraki. Yeripol to Satriba, Anirak Suba, Hanif Sahai Stat Levels Manipur Muslim Football Tournament King as his son match da Faso Ketri Gaus Amadi KFC Kerao Goal Amom Senator and Drosat Cray. Kangpopi Thomas Ground Satriba Taramanga Suba Kangui Inter Wise What Wise Football Tournament King as his son and match da what number Taratret na Watt number 5 amasung 6 po goal amasung toykre aniswa match da Watt number 4B amasung 14B goal amatasan na draw set kre suba match da Watt number 9A na 8A bo goal amasung toykre Hauzi makata basana wi paw boy ning tubjum di amuk phambini Manipur Tourism gi miyang makhada All Manipur Polo Association namadi Hantre Ikwaina Sinduna Imphal gi mapal kangjimungda tha sigi tang tara teritegi malem gi lebak taru Argentina Canada India Manipur Team IPA India Kenya amadi USA na saru yaduna sathariba mari suba State Day Women's International Polo Tournament ki ngasi sanakiba ahanba match ta USA na Canada bu panjal Nepal amada maithiba pikhi Match asida mai pakiba USA gi panjal singadu Sindan Halena panjal ahum Anna Winslow amadi Stephen Marcy na panjal ani sankhi atopa panjal aduna Megan Carter Zerzna sankhi bani Match asida mai tikiba Canada gi amatangarba panjal aduna Zina Tarsis na sankhi
टूर्नामेंट असगी अनिसुबा मैच की सानखिबदना अर्जेंटीना ना केनिया बु पांजल तरेट अहुमदा माइथिब पीखरे अर्जेंटीना की माई पाखिबगी पांजल सिंह अदु एलिना बारुन ना पांजल मरी चनखी कार्टेलिना याजर ना पांजल अनि अमदी डेल्फिना बारुन ना पांजल अम चंदुना मैच असि माई पाखिबनी मैच असिदा माइथिखिबा केनिया की पांजल अहुम मदुना सीजा मिलर ना पांजल अनि अमदी फिलिपा गोल्डन ना पांजल अमा चनखी Sathariba tournament asigi hayeng nuktil pung ani tabada ahanba match soina Kenya amadi India Manipur ga sanagani ani suba match nuktil pung ahum tabada team IPA India amadi USA ga sanagani Manipur Police Sports Club na punna point tarani thoi phangduna Sathariba taramapal suba S Birendra Singh Memorial Super Division Football League ki champion oikre Imphal West District Football Association na sinduna tha sigi tang taretegi team tarukna saruk yaduna BMSC ground tabungkhok ta satharkiba taramapal suba S Birendra Singh Memorial Super Division Football League ki ngasi sanakeba aroiba league ground gi ahanba match ta Manipur Police Sports Club na SKYC awang sengmai bugol ama sinoda maichibu piduna league asigi champion oikibani match asida mai pakiba Manipur Police Sports Club ki goal adu phima tena match ki humputare suba minita sanki ani suba match ki sanakibada NC Club khongampat amadi Sikal Lilong Chajing goal amata sanadana draw sakhi ahum suba match ki sanakibadasu YDO Kwakaitel hino khongnembi amadi BMSC tabungkho goal amata sanadana draw sakre Satharakiba League asida saruk yakiba team singna match manga sanaba loikibada Manipur Police Sports Club na punna point tarani thoi SKYC awang sengmaina point mapal YDO haino khongnibina point nipal BMSC tabungkhok na point taret Sikal Lilong Chajing na point manga amadi NC Club khongampa na point amakak phangduna ahanba ni suba ahum suba mari suba manga suba madi taruk so position takre KS Romazit na sahi asigi ahanba All Manipur Men's Open imoinu lamsang lamjen gi title lokre Athletic Association of Manipur gi miyeng makhada Irat Thaugallob Hairangoi Thong Kaithel na sinduna ahanba All Manipur Men's Open imoinu lamsang lamjen pangthokre lamsang lamjen asi SWC Hairangok Thong dagi Manipur Master Athletic Association gi Senior Vice President International Veteran Athlete and Amu Masana lamthaki pangthokiba half marathon race asi Hairangoi Thong dagi lamtharaga Singamakha Kaisam Thong Mayai Lambi Pisum Thong Langthabal Hiang Thang Naran Konjin Maitai Lengphai Targa Brahma Road Singjamai amadi Hairangoi Thong da Panthungpham oiki pangthokiba lamsang lamjen asida KS Romazina pung amaga minute 34 second marida lamthungpham oiduna ahana position takibani YR Zitna pung amaga minute kunithoi second 34 dani suba S Romesh na pung amaga minute kumariga second 32 senduna ahum suba position taki consolation prize joina marisuba position gi tarasu position phawda and Tokyo na marisuba KS Manjana manga suba PS Tony na taruk suba L Aswaini na taret suba MD Sadik na Nipal suba L Ingonan mapal suba madi S Amarjit na tarasu position taki ahanba position takiba KS Romajita trophy amadi certificate kaloina na lupa lising kun ani suba position takiba YR Zita trophy amadi certificate kaloina na lupa lising taramanga ahum suba position takiba S Romesta trophy amadi certificate kaloina na lupa lising tara tharoma pusing na khusinaki mari suba position gi tara suba position takiba athlete singda consolation prize oina lupa lising amamamadi khudol pot pituna pungning thawatki ngasi pangthokiba lamsang lamjin asigi mana matum sing yentopki thoramda Manipur Master Athletic Association gi Senior Vice President and Amumacha Athletics Association of Manipur gi President Laisang Them Ajit Secretary Tongbam Ito amadi atai maruiba mioi kya su saruyaki Ribaskar Tulesor Azad Khan amadi Indra Kumar Sathariba ahanba 11 CO tennis tournament ki men's open singles ki semi-final sangkhre Manipur Tennis Association gi miyeng makhada CO tennis court akam partner sinduna thasi ki tang tara teretegi CO tennis court akam partner sathariba ahanba 11 CO tennis tournament ki ngasi men's open singles ki sanakiba match singda reverse karna atapu game mapal ahum tule sorna Rakesh pu game mapal ama Azad Khana Ekenbu game mapal mari amadi Indra Kumar na Suraj bu game mapan tarukta maithibu pituna semi final sangkhibani Amaromda sahi nipu mataki men's doubles ki sankiba match singda
Kangjamba amadi Rakesh ki Jurana, Jiten amadi Pamai ki Jurabu game mapal tareta, Jayanta amadi Prakash ki Jurana, Ranjit amadi Tomba ki Jurabu game mapan mangada, Sanatomba amadi Pritam ki Jurana, Eken amadi Rupam ki Jurabu game mapan mangada Mighty Pituna semi-final sangkre. Amaromda Matum amadi Lakshmi ki Jurana, Romeo amadi Williams ki Jurabu game ahum anida Mighty Piki. YMC haraurong na sinduna tha sigi tang tara humdai tim kunna grumari thongna khaidokuna club asigi ground da sathariba Nepal Suba haraurok trophy state level village wise football tournament ki ngasi sanakiba ahanba match da CHYUC Salongna RFC Tangkambo Golmari Anidamari Anisuba match ki sanakibada SCY Yumnam Kunongna PJPC Pukhaw Gol Manga Sinoda Mighty Pikre ahum suba match ki sanagada team SKYC Sinamkom laktabadagi nganba huidromna walk over loki mari suba match ki sanakibada SEKI team Sektana SYDC Sinambo Gol ahum anida Mighty Pikre Mamang sahigi November tang ani dagi taret phawba Indonesia da pangthokiba mari suba Asian Bobinan Championship amadi mamang sahigi December tang 16 dagi 18 phawba Madhya Pradesh ki indoor da pangthokiba humari suba school national Bobenam Championship da saruk yarduna medal lawrolaba sanari sing opagi thoram Bobenam Association of Manipur na sinduna Komalampang Sports Complex ki hostel number 2 da pangthokre pangthokiba mari suba Asian Bobenam Championship da CIS Mahadevana top the Gayenda gold ama fight the bronze long hokwen the silver ama panki El Puspana fight the silver amadi demo to Benu the bronze medal loki Amaromda School Games Federation of India na sinduna pangthokiba humphumari saba school national Bobenam Championship da Manipurgi nupigi team na gold manga silver ama bronze ani punna medal Nepal lotuna overall team champion oiki Nupa masagi kangnuptasu Manipurna gold ahum bronze mari punna medal tare lauduna overall team champion oiki saruk yakiba amadi medal loroklaba sanari singda thoram mapu singna asamba khodol post sing piduna pungning thawatki Yengkhom Sanjibna sponsor tawraga Rising Knowledge Club khuyathongna sinduna club asigi ground da sathariba Mari Shuba Ima Manisang Memorial State 11 for men aside boys under 35 kg football tournament ki ngasi sanaki ba ahanba match ta All FC Team A Uripo Sorbon Tingena Langon FC Langon Gol Amasinoda Anisuba Metski Sanakibada LKYDA Team A Laipam Kunona LKYDA Team B Laipam Kunobu Gol Mari Anida Mighty PK District Sports Association Bisnupur na Sinduna Bisnupur Mini Stadium da Mamang Sahi December tang taramanga dagi team taramangan gurbani thong na khaitok tuna sathariba Manga Suba Ispisak Memorial First Division Football League ki ngasi sanaki ba match ta NCYWO nungsai siruna TYA Tinungai bu gol ani sinoda Mighty Pikre Amaromda Association asina sinduna ground asita sathariba tarawum Shiba and Balananda Memorial Second Division Football League ki ngasi sanaki ba match ta Aksa Kwakta na WYC Yumnam Kunobu gol ama sinoda Mighty Pikre Sahitra mga makagi aroiba match na NEYFA Ningthau Khong amadi Ideal Club Sunusipaiga sanaragani Tarsari boy huzimanga tana ngasi nomu oikiba engase pawmuk lobisi Environment Directorate ki pangkiba ngasi oikiba inga sa amadi nungji ki pawda khwaidiki sakiba Celsius degree taramapal dasmik ahum taruk khwaidiki ingba Celsius degree mga dasmik taret Nungsit tayaw ising manangisang maximum da sa da humpum da dasmig ahum minimum da sa da taramapal dasmig Nepal ahum oiki ngasi nong sukide ISTV News ki ngasigi editors choice ta mamangi government masung huzipalba government ki marakta assessments ki matangda away kumama Chief Minister क्या हो रहे सरकार क्या हो रहे कांग्रेस ने पाल बा कांग्रेस ने तब पार्टी ने पाल थाने हम हो रहे यहाँ में ड्रास्टिक कोई बा यहाँ में इमेजिन कोई बा चेंज हो रखी भी दी मगर जी तरह की बनूं के पांच ठोकी बने हैं it is undeniable facts खिलने में
लेरिबा कोट मयाम सिबो उद्रबरा मित उदमी सिंह फावदा मारगा फावरबा मसिबा उद्रे हाबेदि नखोगी मितबु नाव थों लोन थुंगब्रा हजि करी बाव थोखगे कांग्रेस की गवर्नमेंट सेंडी रब मयाम दो संगाती मुझे कांग्रेस पार्टी के परफॉर्मेंस पर थकल लेबे को फोटो नमगा मखोगी परफॉर्मेंस साव नोनिंग्रा अखोने तोरम नाकने अतुम मोने संगा जब अखोने तोरम हल जागेदि मणिपुर का हवाई के मणिपुर यूनिवर्सिटी कल्चर लई नाइजे मयाम वारी दिनी तारे ताबिर मणिपुर को मणिपुर की दमक ममांग की गवर्नमेंट ना कांग्रेस तो बिरम मणिपुर यूनिवर्सिटी कल्चर हाइगम लई कोई हम टॉप से कम नोआइजे कल्चर की तो ये बिरम ले बगी बट लई भी मखल की मणिपुर यूनिवर्सिटी कल्चर से kada wadi lay di me am thoki office amat ke sade BC की भंबम पी दे ओझा अमत तरफ की भंबम देखते लगी लई तभी तो जगह याव दिया तो फिर मणिपुर यूनिवर्सिटी कल्चर दिखा मैं हार क्लेम तो so that is very ridiculous जब लोग में मखल बोने हैं वो बस हुनर बगी मोहता अखोने तो जरा में बट तो वो नमो के सोना सुम तो वो नोने मखा समझ बिरी तो कोई जाति ने नोंगाई लेबा की ने आदि राजी तो वो में हमने प्लब थोक नरगा मैं हमें तो ही नोंगाई ना हाई भी रखती अखोस मोल को देबा तो नहीं लोइसलबदंग सिमरो पाउसिंग अमुकन पिजरे स्कूल फगलन से आइबे मिसलमा ngasi सेफ स्टूडेंट बिरेना युना मुहिदोम दा हुदोक्रे केंद्र हमफुदा मॉडल स्कूल ममम तंगदोरी सेफ मिनिस्टर हारिगा सिटीजनशिप अमेंडमेंट बिल सेमदो कदबनते असेंबली मिफम पांगथोलगा वारेफ लौदना थेंगनबन संगने हैना जेएसएलपीएस के कन्वेनर युनामसा दिलीप कुमार फोनोक्रे इमोइनो इरा थौनी थौरम मफम गैदा पाक सेना पांगथोनक्रे ngasi gidi as tebini pijiba manipuri paw matang slojire ning tabri puno pomukana